Manipurda Santi Hanjilaknaba Chief Minister Yumnam Khemchana Makha Lambida Chatuna Community Khudingmakki Miyoising Unaduna Yamna Kanna Hotnaringai Chairakta Ngasi Ahing Mi Tumnaringai Matamda Kuki Militant Singna Maitaigi Yumda Bom Kapsilakre Tumduna Leiba Mama Sokle Pikliba Macha Ani Laikidre Pawasina Hai Thaudok Asi Ngasi Nongai Matung Pung Ama Makhairon Tarakpada Bisnupur District Moirang Police Station na Konba Tronglaubi Awang Laikai da Thokibani Hairi Kuki militant singna kaplakpa bomna panbadagi laikhidraba angang adu amana chahi mangani nupa machani aduga amana tha manga khakta ngairiba nupi machani makhoi ani soklaba mama aduga loinana Raj Medicity da pukhalakpada laikatnaba ngamdana laikhidabani soklaba mama adusu kanna laikanari hairi thaudok asiga mari leinana tronglawbida miyamna irang horoktuna security ga pungnakhre miyam thoroktuna lambi thingkhre Hoji kuki ge bo mama yumda tasele Benang peluang kita. Asal apa nyampe hoji? Yang tu nama apa nama hoji? Hoji asal apa nyampe? Kan nama susah. Angang susah. Hoji aku kere. Tinggi barang susah je. Si mama tu. Barang ni susah je. 당할게요. 세세세세. 그러면 원스타일은 없거든요. 상들이 이게 때문에 콜로. 전화기 그것도 영어 받으니 영어 받아니 영어. 라이 까포. 싸기고. 까칼로 받은 신비요. 단 신비요. 응. Pura-ke. Kasih tahu orang dah. 피 어때 여기서 피 어때 여기서 아때 뭐 보면 그 돌이 이제 속보야 맞다 Ada injan biru. Bibi kerado. Ingbro. Ikut pia bro. Aduh pikro. Pikro. Atomba. Hauram ni cik, oh ni. Kadau mi anga ani lai hidraba anga ni san sum yai tawraga di akhoi Manipur koi maitai mcha sing kamai len gani kamai hingani ngangsinaraga toksinaraga moithem tawraga yararoi hajikti paisa khara piraga myoi bagi puchi onabe aponte karino tawgadu bise karino wakhan tawdo